mayam ngasi muk channel sina Hollywood web series Viking gi episode 60 adu pudun lakjare mamangi episode sing du yengbidaba yawragadi soidana yengbiu wari si paringaina sangna chatharak bo oibana mapung phana bab tana bidabak haijabani aikoina mamangi episode gi khangkre wsex lomdana lagar thasu yan mangduna Judith na thengnabadagi mahaki wakhandu amuhana normal da laikhrabani ubasu wsex landaba lakleba awanglangi mi singsiga wari saduna ningthau ani madi yanaba poraklaga amadi yadabadagi makoini khaktagi oiba naitongi lanpham ama thengnaragani haiduna yanakhrabani bisaksu ningthau olaf ka punchanduna aibarda landanabagi damak yanakhre herald ga bion ga su ketagata laknabagi damak sem sakhrabani ketaga lomdana aibarna mahaki nongna phangjari ba macha adu magumna soinairaga polakpatagi sijarasanu haiduna sama kona mata thangjanduna thamamlabani aduga flokina makogi isorbu kadaida legi haiduna koithi thiduna maigi chingjaw amagi makhongda surung ama thengnabadagi surungdu changsanduna makogi isorbu thiragani haiduna phireba sileplaga episode adu loisankibani madugi makha episode 68 asigi ahana sin asida floki gi sindagi adumak haure hawjik floki si surung manung asida maina mampaiduna makogi isorbu thiribani haiduna sum changsalagli masiragi sinsi wsex lomda ung lakre masidana ningthau Alfred ki mama Judith si masada layong khangdaba anaba ma lairiba aduna aroiba sor honnu lairi machanapa Alfred chu mama gi manakta phamduna mathamoi sokna kapchari hawjik Judith chu aroi boina machanapa Alfred ta amuktang yengamaga taibang pansi thadu amba habadu takre sinna Judith ki aroi ba sinna habadu su oiri Alfred na mama gi asi bakchang sida yengjaduna kaptu leiringai laiga thana tapna changaktuna kaplibasi thembiduna nangi ma Judith ki hingbagi pandam madu phangkhrabani mana pamlamba haibabu nangna wsex ki ningthau oiba asi khaktani mahakna nangonda ningthau amagi magunsu loina taklamlabani nangna su nangi nama Judith pu sengna nungsiragadi achauba ningthau haibdu oikigadabani masi nangna su pangthokpa ngamnaba honagadabani haiduna laiga thana Alfred ta themjinbiri Alfred chu mamagi makhut asibu chupchaduna laiga thana haiba singsi tasalli masidagi sinsi ubagi sinda mu lakre masida ubaga furdo hariba ningthau asiga naitomuna lanthengna na bigdamak sem sari furdo gi lami singa sinasu ubabu halu haiduna koilaw lawnari ubaga furdo ga su masada armor amata yawduna fight tawbam asida changchalagli makoinida ningthau hemin hoina tawgadoriba fight asigi rule khara takli nakoinina naitongi lanpham asida nasana pamba khulai loina paiba yagani nasana paiba sinnadusu kai khrabadi amuhana lawbasu yagani lanphamsida aikoina khangadoribasi nakoinidagi amakhaktani hingadoribasisu amakhaktani ningthau Frodo nangna lanphamsida sirabadi nangi lanmisingchi aikoiga punna dumak lairagani aduga uba nangna siragana akoi hum changdana wsex ta punna landagadoribani haiduna makoigi rule singsi haikre ningthau Frodo ga uba ga su fight tawpham miyamna koisaliba jaga asida changchalagli masida ubana mahaki thang asiga sin amaga pairi adubu Frodo di singjang ama khakta paiduna tholagli wsex ki konung lomdana laigar thasi makhongsi lanphamda sokibadagi sek tuna dumak lagli tanja asida mahaki wakhanda su bisok hekmana sikhiba lanpham adu adumak ningsingduna leire hekman sikibadagi laigar thasu lanphamdu thadoktuna masada asokpan mayam nangduna umangsida sumsum lagli masa se hojik waba henanmadagi amuk lekthaduna takre masidagi sinsi mahakpu kanbiriba maibidugi manaktam lagli maibi sina laigar thabu phamung amada hipanduna laitin khara khoramduna leiri laigar thada maibi sina nangi haukraba nungaitaba thodo athok singdu loina kawkro ngasidi nang anauba mapo ama poklabani haiduna laigar thagi masamji kakthatki masigi sinsi mamangda thokiba sin amani adubu laigar thana hojik chu adumak ningsingduna leiri masidagi sinsi hongkiduna floki gi sindamu lakre masida floki si mahaki maina masi paiduna turungsigi khudong thiningai oirba akuba jaga kayam changsanduna lakli machinda chu flokina he aigi iswar nang mafam sida lei habse aina khanglabani nangbu phangna pagidam ai mafam si tana lakli bani haduna sum changchalagli mafam si hujik earthquake su matek thoktuna nung kayam su kintharakli masi phawda flokina masara kibam ta leitana makhoi isorbu thiri bani haduna sum changsankhre masidagi sinchi mu hokiduna ubagi sindam lakre masida ningthau Frodo ga ubaga se fight kana tawdun leiramli fight sum tawrakpada ubana pairiba sinsi kaithokre masi bumu amanauba amuk sinduna ubana fight asi makha chathari masidagi ubasu mahana pairiba sinsi langthokiduna ngakthoknaba amata yawduna thang asiga ningthau Frodo ga fight asi phajana dumak tawri mafam sida tilliba miyam sidi Frodo gi lanmi mayam yawbanina ubabu hatoklo haiduna koiraw lawnari hojik makhoi ni su aso apan mayam nangli ubana pairiba thang asi
ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯗꯒꯤ ꯁꯣꯔꯤ ꯑꯃ ꯑꯃꯨꯛ ꯁꯠꯇꯣꯛꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯐ꯭ꯔꯣꯗꯣꯁꯨ ꯎꯕꯥꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯁꯨ ꯇꯥꯈ꯭ꯔꯦ꯫ ꯎꯕꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯣꯔꯤꯁꯤꯅ ꯐ꯭ꯔꯣꯗꯣꯒꯤ ꯃꯐꯥꯏꯒꯟꯗ ꯌꯨꯡꯁꯤꯜꯂꯝꯃꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯐ꯭ꯔꯣꯗꯣꯁꯨ ꯍꯟꯕ ꯂꯩꯇꯅ ꯎꯕꯥꯕꯨ ꯃꯈꯨꯠꯅ ꯑꯃꯨꯛ ꯐꯨꯗꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯋꯥꯃꯟꯕꯗꯒꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯅꯗ꯭ꯔꯦ꯫ ꯎꯕꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯎꯕꯥꯁꯤ ꯍꯧꯒꯠꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯖꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯕꯨ ꯅꯤꯡꯖꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯐ꯭ꯔꯣꯗꯣꯗꯤ ꯍꯧꯒꯠꯂꯒ ꯃꯍꯥꯛꯀꯤ ꯁꯤꯡꯖꯪ ꯑꯁꯤ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯎꯕꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯛꯊꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯎꯕꯥꯁꯨ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯣꯔꯤ ꯑꯁꯤ ꯇꯞꯅ ꯑꯃꯨꯛ ꯈꯨꯡꯀꯠꯇꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯐ꯭ꯔꯣꯗꯣꯅ ꯎꯕꯥꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯁꯤꯡꯖꯪ ꯑꯁꯤ ꯍꯦꯛ ꯍꯥꯏꯒꯠꯂꯛꯄꯒ ꯎꯕꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯊꯣꯛꯂꯒ ꯐ꯭ꯔꯣꯗꯣꯗ ꯀꯣꯟꯁꯤꯟꯗꯨꯅ ꯅꯪꯒꯟꯗ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯂꯦꯡꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅꯤꯃꯛ ꯂꯩꯃꯥꯏꯁꯤꯗ ꯂꯣꯟꯅꯗꯨꯅ ꯇꯥꯔꯒ ꯃꯆꯤ ꯂꯦꯡꯗꯕꯤ ꯂꯩꯅꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯐ꯭ꯔꯣꯗꯣꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯎꯕꯥꯗ ꯑꯦꯇꯦꯛ ꯇꯧꯒꯗꯕꯒꯤ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯑꯃꯨꯛ ꯇꯣꯔꯕꯤꯅ ꯂꯥꯟꯃꯤ ꯑꯁꯤ ꯌꯥꯝ ꯈꯣꯡꯂꯩ ꯊꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯐꯥꯏꯠ ꯑꯁꯤ ꯌꯦꯡꯂꯤꯕ ꯅꯤꯡꯊꯧ ꯑꯅꯤꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯎꯕꯥꯗ ꯑꯦꯇꯦꯛ ꯇꯧꯗꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯄꯤꯔꯤ꯫ ꯇꯣꯔꯕꯤꯅ ꯎꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯎꯕꯥꯁꯤ ꯁꯣꯔ ꯐꯥꯎꯕꯗꯤ ꯇꯞ ꯇꯞꯅ ꯍꯣꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯣꯔꯕꯤꯅꯁꯨ ꯃꯁꯤꯗ ꯍꯔꯥꯎꯕ ꯐꯥꯎꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯎꯕꯥꯅ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯅꯁꯨ ꯃꯁꯥ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯤꯟꯁꯤꯡ ꯑꯁꯤꯗ ꯐꯨꯖꯟꯗꯨꯅ ꯎꯕꯥ ꯎꯕꯥ ꯍꯥꯏꯗꯨꯅ ꯃꯤꯡꯈꯩ ꯑꯁꯤ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯇꯣꯔꯕꯤꯅ ꯎꯕꯥꯒꯤ ꯑꯁꯣꯛꯄ ꯍꯛꯆꯥꯡ ꯑꯁꯤ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗ ꯍꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯅꯥꯏꯁꯤꯡꯗ ꯎꯕꯥꯕꯨ ꯂꯥꯌꯦꯡꯕꯤꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯇꯣꯔꯕꯤꯅꯁꯨ ꯅꯤꯡꯊꯧ ꯑꯦꯜꯐ꯭ꯔꯦꯗꯇ ꯎꯕꯥꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ, ꯃꯍꯥꯛꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯗꯨ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯦꯒꯔꯊꯥꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯂꯦꯒꯔꯊꯥ ꯎꯕꯗ ꯇꯣꯔꯕꯤꯗꯤ ꯉꯛꯇꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯂꯦꯒꯔꯊꯥꯅꯁꯨ ꯑꯩꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯅꯥꯝꯇꯅ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯂꯣꯏ ꯇꯣꯔꯕꯤ, ꯎꯕꯥꯁꯤ ꯀꯩꯗꯧꯕꯗꯒꯤ ꯁꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯦꯒꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯒꯤ ꯅꯨꯄꯤ ꯐꯦꯗ꯭ꯔꯤꯁꯅ ꯃꯆꯥ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯑꯥꯏꯚꯔꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯄꯥꯏꯗꯨꯅ ꯑꯥꯏꯚꯔꯗ ꯂꯪꯁꯜꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ, ꯃꯍꯥꯛ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃꯅꯤ, ꯅꯪꯒꯤ ꯅꯆꯥꯅꯤ ꯑꯥꯏꯚꯔ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯗꯤꯁꯁꯤ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯚꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯑꯩ ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯃꯠꯇ ꯊꯥꯖꯗꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯒꯤ ꯃꯆꯥꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯈꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯃꯨꯛ ꯑꯥꯏꯚꯔꯒꯤ ꯋꯥꯁꯤ ꯀꯛꯇꯨꯅ ꯃꯗꯨꯒꯤ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯥꯏꯚꯔ, ꯉꯁꯤ ꯑꯩꯉꯣꯟꯗ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ, ꯏꯆꯥꯗꯨꯗ ꯅꯪꯅ ꯀꯩꯗꯧꯕꯤꯈ꯭ꯔꯒꯦ? ꯃꯇꯥꯡꯁꯤꯗ ꯑꯉꯥꯡꯗꯨꯒꯤ ꯃꯔꯥꯟ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯅ ꯆꯨꯝꯃꯤ, ꯃꯇꯥꯡꯁꯤꯗ ꯑꯉꯥꯡꯗꯨꯒꯤ ꯃꯔꯥꯟ ꯑꯃꯠꯇ ꯂꯩꯇꯦ, ꯃꯁꯤꯗ ꯂꯥꯜꯂꯤꯕꯁꯤ ꯅꯪꯅꯤ꯫ ꯐ꯭ꯔꯦꯗꯤꯁꯅ ꯑꯥꯏꯚꯔꯒꯤ ꯋꯥꯁꯤ ꯇꯥꯗꯕꯤꯗ ꯑꯩꯒꯤ ꯏꯆꯥꯗꯨ ꯍꯧꯖꯤꯛꯃꯛ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ, ꯑꯩ ꯏꯆꯥꯗꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯇ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯚꯔꯁꯨ ꯃꯃꯤꯠꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯆꯪꯁꯤꯜꯂꯛꯏꯕ ꯁꯨꯔꯨꯡ ꯑꯁꯤ ꯑꯥꯔꯀ꯭ꯋꯦꯛ ꯇꯣꯏꯅ ꯇꯧꯗꯨꯅ ꯅꯨꯡꯁꯤꯡꯁꯤ ꯁꯨꯝ ꯅꯤꯡꯒꯥꯏꯔꯛꯄꯗꯒꯤ ꯐ꯭ꯂꯣꯀꯤꯁꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯑꯀꯤꯕ ꯈꯔꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯂꯨꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯅꯨꯡ ꯀꯌꯥ ꯑꯃꯁꯨ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯒ ꯍꯦꯔꯜꯒꯒꯤ ꯖꯍꯥꯖꯁꯤꯡꯁꯤ ꯌꯣꯛ ꯁꯤꯇꯤꯗꯨꯗꯒꯤ ꯀꯦꯗꯦꯀꯠꯇꯝꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯊꯣꯛꯇꯨꯅ ꯖꯍꯥꯖ ꯀꯌꯥ ꯑꯃꯁꯨ ꯀꯥꯏꯈ꯭ꯔꯦ꯫ ꯍꯦꯔꯜꯅ ꯕꯤꯌꯣꯟꯗ ꯑꯩꯅ ꯅꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗ꯭ꯔ ꯕꯤꯌꯣꯟ, ꯃꯇꯝ ꯑꯁꯤ ꯆꯥꯗꯦ ꯍꯥꯏꯗꯨꯅ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯤ꯫ ꯕꯤꯌꯣꯟꯒ ꯅꯧꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤꯁꯤꯅꯁꯨ ꯕꯤꯌꯣꯟꯗ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡꯗ ꯆꯤꯡꯈꯠꯂꯤꯕ ꯐꯤꯁꯤꯡ ꯑꯁꯤ ꯊꯥꯗꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯃꯗꯨ ꯇꯧꯕ ꯌꯥꯗꯦ, ꯑꯩꯈꯣꯏ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯅ ꯄꯨꯕ ꯃꯐꯝꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯅꯨꯄꯤ ꯑꯃꯗ ꯑꯃꯨꯛ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯑꯃꯥ ꯀꯧꯏ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯦꯒꯅꯁꯄꯨ ꯀꯨꯞꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯂꯤ꯫ ꯁꯣꯝꯗꯅ ꯃꯦꯒꯅꯁꯇꯤ ꯔꯦꯡꯅꯔꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯏꯪꯂꯦꯟꯗ ꯆꯥꯎꯔꯛꯄꯅꯤꯅ ꯀꯤꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯁꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯥ ꯀꯧꯕ ꯅꯨꯄꯤꯁꯤꯅ ꯃꯦꯒꯅꯁꯇ ꯅꯪꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨ ꯁꯣꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯅ ꯅꯪꯕꯨ ꯀꯟꯕꯤꯒꯗꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯐꯤꯕꯝ ꯌꯥꯝ ꯆꯥꯗꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯐ꯭ꯂꯣꯀꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯅ ꯁꯨꯔꯨꯡ ꯑꯁꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯡꯅ ꯍꯛꯇꯨꯅ ꯁꯦꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤ ꯎꯕꯗ ꯐ꯭ꯂꯣꯀꯤꯁꯨ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯌꯥꯝ ꯋꯥꯅ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯁꯨꯔꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯒ
ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯂꯥꯏꯒꯤ ꯈꯨꯗꯝ ꯑꯁꯤ ꯂꯩꯔꯝꯕ ꯑꯁꯤꯗ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯅ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯁꯤꯕꯨ ꯌꯦꯡꯖꯗꯨꯅ ꯃꯈꯣꯟ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯐ꯭ꯂꯣꯀꯤꯅ ꯄꯦꯟꯗꯕꯗꯒꯤ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯨꯕꯗꯒꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯕ ꯅꯨꯡ ꯀꯌꯥ ꯑꯃ ꯀꯤꯟꯊꯔꯛꯇꯨꯅ ꯐ꯭ꯂꯣꯀꯤꯁꯨ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯆꯪꯂꯤꯕ ꯆꯤꯡ ꯑꯁꯤꯁꯨ ꯃꯄꯥꯟꯂꯣꯝꯗꯁꯨ ꯀꯟꯅ ꯄꯣꯈꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯌꯣꯟ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯕꯤꯌꯣꯟ ꯍꯣꯏꯁꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯆꯤꯟꯅ ꯀꯪꯐꯥꯟ ꯈꯔꯗꯤ ꯊꯦꯡꯅꯔꯦ꯫ ꯃꯌꯥꯝꯁꯤꯁꯨ ꯖꯍꯥꯖꯁꯤꯗ ꯆꯪꯁꯤꯜꯂꯤꯕ ꯏꯁꯤꯡꯁꯤꯡꯁꯤ ꯀꯟꯊꯣꯛꯇꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯕꯤꯌꯣꯟꯁꯨ ꯀꯨꯝꯊꯗꯨꯅ ꯖꯒꯥ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯍꯦꯔꯜꯅ ꯕꯤꯌꯣꯟꯗ खितंग सावरपना अखोइना हौजिक थोंलिबा मफमसी नंगदी मफम खंगब्रा हाइदुन हंगली। बियोना अई जगासी फजनबुदी खंगद्री अदुबु अखोइगी मांगदा उरिबा चिंग असि अइना हान उख्रे। हेरलना अखोइना कानादबदा जहाज कया अमा मांगनख्रे हाइरी। बियोना होय अखोइगी जहाज खरा मांगजगिबा वानी अखोइगी थौना अदुदी ngasisu मांगद्री। हौजि अखोइ चिंग असि लांथोक्तुना केडेगतदा सोइदना यौबा यागनी अदुगा आइबरदसु लांदानबा प्लान तौबा यारगनी हाइरी। हेरलना साउनादुमा वाफम अदु हाइदोकपदा लाइबगी वानी थबा ओइन ओन्थोकपदा लुगनी। मफमसिदा लाक्लिबा लानमिसिंग असि अइगिनी मयामसिना तागदौरिबसिसु अइगी वा खक्तनी। बियोना अइसु नंगी वाखनसि यान तासलक्तरे नंगना हारिबसि केडेगतदा अटैक तौबगी वाफम असि तोक्लसि हारिबरा हाइदुना हंगली। हेरलना नंगोंदा अइना मदु हाइबगी दरकार अमता लैते अइगी कुसिनी अइना पामलबदी आइबरगा शांतिगी वारी सानबसु याय हारगली। बियोना नंगना आइबरगा वारी सानदुना थबा असि लोइसनगे हारबदी अइबु हाना हातकदबनी हारगली। हेरलना अमुक अइगी अपाम्बा असि नंगना थिंगे हारबदी नंगनासु अइबु हातपा ताबनी। मयामनादि हाइनै नंगसि ईश्वरगी थौजा लैबा मीनी हाइदुना मसिना नंगबु कनामतन हातपा ngमोय हाइदुनासु हाइनरी। अदुबु वाफमसिंगदु अइदि थाजदे अइना खनबदी नंगसु नसादा असोपन नंगलबदी चाइना सोइदना अखोइगुमना फावगनी हाइदुना हेरल असि महागी थांग असि छतोक्तुना बियोनगा फाइट तौनबगीदमक लेपतुना लैख्रे। बियोनसु हेरलगी मवोंगसिदा यान ताबदगी महाकी सिंजंगसि छतोक्तुना मखोइनिसे हौजिक चेनसनदुना अकनबा फाइट अमा तौख्रे। मखोइनिना मथोंग मरम खंगदबि फाइट असि कन्ना तौदुना लैरिङै बियोनगी नौना लुहोंगलिबि नुपीसि चंगसलगले। महाकना बियोनदा खुपाकना थाजनदुना हेरलगा बियोनगदा थीना nganगakli। नखोइनिना ngasi angang machagum फाइट असि तौदुना लैरिबसि करिगिनो नखोइनिगी पांदम अमा खक्तनी। नखोइनिमकना हौजिक पामलिबसि केडेगतकी निंगथौ ओइबदु नत्रा अदुना केडेगतकी निंगथौ ओइगे हारबदी आइबरबु हाना माइथीबा पीबा दरकार ओइ। नखोइनिना हातनागे हारबसु कोना हातनौ नखोइनिगी पांदम अदु हाना थुंगनबा होतनखो हाइरगली। मसिदगी हेरलगा बियोनगसु यान तादुना फाइट असि अमुक लेपख्रे। वेसेक्स लोमदना उबासि हौजिक फावबा यान तादबिदा दुमक लैरी। तोरबीसु सोक्तुना लैरिबा उबागी मनाक्ता चंगसनदुना नुंगसीना सेवा कन्ना तौबीरी। मसिदगी सिनसि बियोन होइगी सिंदा अमुक हलक्रे। मसिदा अम्मा हारिबा नुपीसिना मैग्नसता नंगना क्रिस्टियनसिंगी लाइबु हौजिक फावबा निंगदु लैरिबदु करिगिनो हाइदुना हंगली। मैग्नसना अइदि अंगांग ओइरिङैदगी मखोइगी मरक्ता चाउरकपनी अइना मखोइगी ईश्वरदुबु निंगनिंगद्रबसु मखोइगी मायोक्ता हेक लैरुबदा खुदोंथीबा नंगनी हाइदुना निंगखिबनी हाइरगली। नुपीसिना नंगना नसादा अकीबा फावरक्लबा मतमदुदा सोलक्लिबा लाय अदु नंगी असेंबा लायनी मदुना ताकपदी नंग असिसु नंगी नबुकनिंगदगी क्रिस्टियनसिंगी लाय अदु अदुमक निंगली हाइदुना nganगakली। मैग्नसु खुंबम खंगदबदगी नंगना वाहंगसिंगदु अइंगोंदा हंगलिबा करिगिनो हाइदुना हंगली। नुपीसिना नंगी नयाम्बा बियोना नंगबु सेनौ हाइबदगी अइना सेनरिबनी हाइरी। मैग्नसना अइ कनामतना सेनबीबगी दरकार ओइदे हारमलगा साउना चतख्रे। बियोनसु मैग्नसना हारमलिबु हाइसिंगसि लोइना तादुना लेहौरी। सोमदसु आइबरगी ओइबा लानमी अनिना बियोन होय हेरल होइना मफमसि यौसलकपसि येंगदुना लैख्रे। मसिदगी सिनसि वेसेक्स लोमदा मु हलक्रे। मसिदा निंगथौ एल्फ्रेडना लुचिंगदुना उबाना सीबा नाबा खंगदना लानदु थिंकिबदगी वेसेक्सता लांदाबा लाक्लिबा अवांगलंगी मिसिंग अदु ईस्ट एंग्लिया हारिबा मफमसिदा पुदुना लाक्ली। एल्फ्रेडना निंगथौ हेमन होइदा मखोइदा पीगदौरिबा जगासि उद्दुना मफमसि नखोइगी जगा ओइरबनी। मसिगी मंगलान असि नखोइगी निंगथौ रेगनरना निंगजरंबा मंगलाननी अदुगा ngasiदी मचानुपा उबाना मपाना निंगजरंबा अदु थुंगनबा ngamle। मसिदा नखोइना लौ सिंगु तौदुना नुंगाइबा पुंसी अमदा हिंगबा यारगनी। ngasiदगी अखोइगा नोइगा मरुप अमा ओइना पुन्ना लैमिनबा हाइबदु ओइरदबनी हाइदुना अवांगलंगी मिसिंग असि मफमसिदा थाजनख्रे। लेगर थासु मफमसिगी लेबा खरा पाइदुना मनम नमलगा रेगनर ngasiगी नुमित असि नंगनासु उरिबा नत्रा इबानीना सागतखिबा मंगलान अदु ngasiदी फंगले। अखोइगी मियोइ कया अमा मफमसिदा खुंदाबा लाक्ले हाइदुना हराउना सोनजरी। मसिदगी सिनसि केडेगलोमदा उंग लाक्रे। मसिदा आइबरना मफमसि येकनबसिंगदगी ngakthoknabagidamक सेमका सागतपा कया अमा तौरी। आइबरसु महाकी नुपी फेड्रेसकी मनाक्ता तपना लाक्ली। फ्रेडिसना आइबरदा अखोइनिगी इचादु ngasiदी फंगले अदुबु फंगलिबासि सरु खरा खक्तनी
ꯑꯩꯈꯣꯏꯒꯤ ꯁꯥꯗꯥꯟꯕ ꯈꯔꯅ ꯄꯥꯎ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯪꯁꯨ ꯈꯟꯗꯅ ꯌꯦꯡꯉꯨ ꯑꯥꯏꯚꯔ, ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃꯕꯨ ꯎꯃꯪꯒꯤ ꯇꯝꯊꯤꯔꯕ ꯁꯥꯁꯤꯡꯅ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯁꯥꯁꯤꯡꯅ ꯍꯤꯡꯉꯤꯉꯩꯗ ꯆꯥꯕꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯐꯝꯗꯨ ꯌꯥꯝꯅ ꯏꯪꯕ ꯖꯒꯥꯅꯤ, ꯍꯥꯟꯅꯅ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯅ, ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯕ ꯑꯣꯏꯗꯕ ꯑꯩ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯃꯠꯇ ꯂꯩꯇꯦ꯫ ꯐ꯭ꯔꯦꯗꯤꯁꯅ, ꯍꯣꯏ, ꯏꯆꯥ ꯑꯗꯨ ꯅꯪꯒꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯥ? ꯏꯆꯥ ꯑꯗꯨꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯃꯃꯥ ꯑꯩꯁꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯥꯏꯚꯔ, ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯨ, ꯅꯪꯅ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯈꯤꯕꯔꯥ? ꯉꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯤꯕꯁꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯄꯦꯟꯅꯕ ꯀꯔꯤ ꯇꯧꯈꯤꯗꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯅ ꯈꯤꯇꯪ ꯁꯥꯎꯔꯞꯅ, ꯅꯪꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ? ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯗꯤ ꯅꯆꯤꯟ ꯊꯤꯕ, ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯨꯄꯤꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯥꯏꯚꯔꯅ ꯐ꯭ꯔꯦꯗꯤꯁꯀꯤ ꯃꯉꯛꯁꯝꯁꯤ ꯃꯦꯠꯇꯨꯅ ꯀꯟꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯑꯥꯏꯚꯔꯅ ꯃꯉꯛꯁꯝꯁꯤ ꯀꯟꯅ ꯃꯦꯠꯁꯜꯂꯛꯄꯗꯒꯤ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯑꯥꯏꯚꯔꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐ꯭ꯔꯦꯗꯤꯁꯄꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯐ꯭ꯔꯦꯗꯤꯁꯁꯨ ꯑꯥꯏꯚꯔꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯍꯩꯅꯔꯛꯇꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯤꯁꯛꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯕꯤꯁꯛꯁꯤ ꯅꯤꯡꯊꯧ ꯑꯣꯂꯥꯐ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯄꯨꯟꯗꯨꯅ ꯑꯥꯏꯚꯔꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯀꯦꯗꯦꯒꯠꯇ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯣꯂꯥꯐꯅ ꯕꯤꯁꯛꯇ, ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯕ ꯋꯥꯈꯜ ꯑꯃꯈꯛ ꯂꯩꯔꯦ꯫ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯂ ꯍꯥꯏꯕꯗු ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯩꯅ ꯇꯥꯕꯗ ꯑꯥꯏꯚꯔꯒꯤ ꯂꯥꯂꯣꯡ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯜꯂꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯩꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯏꯁꯥꯅ ꯏꯈꯣꯡꯅ ꯊꯣꯡꯅ ꯁꯤꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯐꯥꯎ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯁꯨꯝ ꯃꯈꯥ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯦꯁꯦꯛꯁꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯦꯒꯔꯊꯥꯁꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯔ ꯍꯣꯏꯅ ꯂꯩꯔꯣꯟ ꯆꯟꯈꯤꯕ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯤ ꯂꯥꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯀꯟꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯎꯕꯥꯁꯤ ꯅꯍꯥꯟꯒꯩ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯨꯕ ꯑꯗꯨ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯇꯣꯔꯕꯤꯁꯨ ꯍꯔꯥꯎꯗꯨꯅ ꯎꯕꯥꯗ, ꯅꯪ ꯃꯄꯨꯡ ꯐꯥꯅ ꯐꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯤ꯫ ꯎꯕꯥꯅ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯕꯗꯒꯤ ꯇꯣꯔꯕꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯔꯕꯤꯅ ꯎꯕꯥꯗ, ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯅꯁꯨ ꯈꯪꯂꯦ ꯍꯥꯏꯔꯤ꯫ ꯎꯕꯥꯅ ꯇꯣꯔꯕꯤꯗ ꯃꯈꯣꯏꯒꯤ ꯀ꯭ꯔꯣꯁꯃꯥꯔꯛꯀꯤ ꯂꯤꯛ ꯑꯗꯨ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯨꯍꯜꯂꯛꯂꯤ꯫ ꯎꯕꯥꯅ ꯃꯍꯥꯛꯅ ꯁꯤꯔꯝꯕ ꯀ꯭ꯔꯣꯁꯃꯥꯔꯛꯀꯤ ꯂꯤꯛ ꯑꯁꯤꯕꯨ ꯌꯦꯡꯖꯗꯨꯅ, ꯑꯩꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯗꯨꯗ ꯑꯁꯤꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯨꯕꯅꯤ꯫ ꯃꯗꯨꯗ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯂꯤꯛ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯄꯤꯈꯤꯗꯦ꯫ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯕꯨ ꯅꯤꯡꯖꯈꯤ꯫ ꯃꯍꯥꯛꯅꯁꯨ ꯑꯩꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯤꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯀ꯭ꯔꯣꯁꯃꯥꯔꯛꯀꯤ ꯂꯤꯛ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯝꯂꯦ, ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯄꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯌꯥꯏꯐꯅ ꯂꯩꯅꯕꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯙꯔꯃ ꯑꯁꯤ ꯆꯪꯈꯤꯕꯅꯤ꯫ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯩꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯐꯣꯡꯉꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯣꯔꯕꯤꯁꯨ ꯅꯍꯥꯟꯈꯩ ꯎꯕꯥꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡꯕꯨ ꯃꯤꯔꯥꯏꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗ ꯂꯨꯞꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯎꯕꯥꯅ ꯋꯥꯐꯝꯁꯤꯡꯁꯤ ꯐꯣꯡꯗꯣꯛꯂꯛꯄ ꯑꯁꯤꯗ ꯅꯨꯡꯁꯤꯅꯅ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯕꯥ ꯍꯣꯏ ꯇꯣꯔꯕꯤ ꯍꯣꯏꯁꯤ ꯅꯤꯡꯊꯧ ꯑꯜꯐ꯭ꯔꯦꯗꯀꯤ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯜꯐ꯭ꯔꯦꯗꯅꯁꯨ ꯎꯕꯥ ꯍꯣꯏꯕꯨ ꯊꯤꯡꯇꯣꯛꯇꯨꯅ, ꯎꯕꯥ, ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯀꯥꯎꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯅ, ꯅꯪꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯪꯅ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯒꯤ ꯑꯩꯅ ꯊꯕꯛꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯂꯝꯗꯝꯁꯤꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯒꯅꯤ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯗꯨꯅ ꯑꯦꯜꯐ꯭ꯔꯦꯗꯇꯁꯨ ꯎꯕꯥꯅ ꯊꯥꯒꯠꯂꯤ꯫ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯅꯨꯄꯤ ꯑꯦꯜꯁ꯭ꯋꯦꯠꯅꯁꯨ ꯇꯣꯔꯕꯤꯗ, ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯦꯒꯔꯊꯥꯁꯨ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯎꯕꯥ ꯍꯣꯏꯅ ꯆꯠꯀꯦ ꯇꯧꯔꯤꯕꯁꯤ ꯈꯥꯝꯗꯨꯅ, ꯑꯩꯁꯨ ꯅꯣꯏꯒ ꯄꯨꯟꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯦꯒꯔꯊꯥꯁꯨ ꯎꯕꯥ ꯍꯣꯏꯒ ꯄꯨꯟꯅ ꯀꯣꯅꯨꯡꯁꯤꯗꯒꯤ ꯋꯦꯁꯦꯁꯀꯤ ꯂꯥꯟꯃꯤ ꯈꯔꯅ ꯊꯤꯟꯇꯣꯛꯄ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯗꯦꯒꯠꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯅ ꯁꯚꯥ ꯑꯃ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯗ, ꯅꯤꯡꯊꯧ ꯍꯦꯔꯜꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯌꯣꯟꯒ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯌꯣꯛ ꯁꯤꯇꯤ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯌꯣꯛꯇ ꯆꯠꯇꯨꯅ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯍꯥꯟꯅꯅ ꯁꯦꯝ ꯁꯥꯔꯨꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯤꯁꯛꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯟꯒꯤ ꯃꯤꯆꯪ ꯈꯣꯝꯃꯨꯅꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯕꯤꯌꯣꯟꯁꯤ ꯃꯅꯥꯎꯄꯥ ꯕꯤꯁꯛ ꯍꯣꯏꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ꯫ ꯕꯤꯁꯛꯁꯨ ꯀꯦꯝ ꯃꯅꯨꯡꯁꯤꯗ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗ ꯕꯤꯌꯣꯟꯅ ꯆꯪꯁꯤꯟꯗꯨꯅ, ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯅ ꯅꯪꯗꯤ ꯀꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯑꯥꯏꯚꯔꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯈꯣꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯁꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯠꯇꯦ, ꯑꯩ ꯑꯥꯏꯚꯔꯒ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛ ꯆꯠꯄ ꯅꯠꯇꯦ, ꯃꯉꯣꯟꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛ ꯆꯠꯄꯅꯤ꯫ ꯑꯥꯏꯚꯔꯕꯨ ꯀꯦꯗꯦꯒꯠꯇꯒꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯣꯂꯥꯐꯀ ꯄꯨꯟꯁꯤꯟꯗꯨꯅ ꯀꯦꯗꯦꯒꯠꯇ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯌꯣꯟꯅꯁꯨ,
ꯕꯤꯁꯛꯇ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯌꯥꯝ ꯍꯔꯥꯎꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯀꯣꯟꯅꯈ꯭ꯔꯦ꯫ ꯕꯤꯌꯣꯅ ꯌꯥꯝ ꯍꯔꯥꯎꯅ ꯕꯤꯁꯛꯇ "ꯅꯪꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯅꯌꯥꯝꯕ ꯌꯥꯝ ꯍꯔꯥꯎꯏ ꯕꯤꯁꯛ꯫ ꯃꯇꯥꯡꯁꯤꯗ ꯅꯪꯒ ꯎꯅꯕ ꯐꯪꯕꯁꯤ ꯏꯁꯥꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ" ꯍꯥꯏꯔꯤ꯫ ꯕꯤꯁꯛꯅ "ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯉꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯗꯦ, ꯃꯁꯤꯗꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ" ꯍꯥꯏꯔꯤ꯫ ꯕꯤꯌꯣꯅ "ꯑꯥꯏꯚꯔꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯌꯨ ꯍꯥꯏꯅ ꯇꯝꯂꯕꯅꯤ꯫ ꯃꯅꯥꯎꯄꯥ ꯍꯥꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯒꯅꯤ, ꯏꯁꯣꯔꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯁꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯁꯛꯅ "ꯑꯩꯅ ꯏꯁꯣꯔꯁꯤꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯍꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯖꯍꯥꯖꯇꯒꯤ ꯀꯨꯝꯊꯗꯨꯅ ꯑꯥꯏꯚꯔꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯤ꯫ ꯎꯕꯥꯕꯨ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯑꯥꯏꯚꯔꯒ ꯄꯨꯟꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯐꯪꯂꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯥꯏꯚꯔꯕꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯇꯝꯕ ꯑꯣꯏꯔꯝꯂꯦ" ꯍꯥꯏꯔꯤ꯫ ꯀꯦꯇꯒꯜꯂꯣꯝꯗꯅ ꯑꯥꯏꯚꯔꯁꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯚꯥꯁꯟ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯏꯚꯔꯅ "ꯑꯩꯈꯣꯏ ꯌꯣꯔꯛ ꯁꯤꯇꯤ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯇꯣꯛꯊꯣꯛꯂꯒꯅꯤ꯫ ꯃꯈꯣꯏꯅ ꯑꯣꯏꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕꯅꯤꯅ ꯂꯝꯗꯝꯁꯤꯕꯨ ꯑꯩꯅ ꯉꯥꯛꯅꯕ ꯑꯣꯏꯅ ꯍꯣꯠꯅꯔꯒꯅꯤ꯫ ꯅꯈꯣꯏꯁꯤꯡꯕꯨꯁꯨ ꯑꯩꯅ ꯆꯦꯛꯁꯟꯅ ꯉꯥꯛ ꯁꯦꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯈꯣꯏꯁꯨ ꯇꯥꯖꯧ꯫ ꯅꯣꯏꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯩꯅ ꯑꯣꯏꯅ ꯅꯈꯣꯏꯕꯨ ꯐꯥꯖꯟꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯅꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ" ꯍꯥꯏꯗꯨꯅ ꯑꯥꯏꯚꯔꯁꯤ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯅꯁꯨ ꯑꯥꯏꯚꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯒꯤ ꯃꯤꯡꯈꯩꯕꯨ ꯂꯥꯎꯗꯨꯅ ꯍꯟꯇꯛ ꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯐꯤꯔꯦꯞ ꯑꯁꯤ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫